Ngasi maroiba pauda Senapati District in Live Village the Chingning Khaibada Mioema Sire Amangata Kaya Thokle. Ukrul District Hana All District Hospital Mamba Panda Ayuske Anova Hospital Matuba Matamda Sargani Haina Health Minister L. Jent Kumana Fongdokre Amade PG course Tamba Hukraba Matunda Manipur High Court na Janaba Yaroi Nauna Counseling Pangtok Naba Directive Pirakre Kurumjari, ISTV Pau Ming Tabi, Pesimbutam no Cherry, Housing Pau, Santona Pizari. Senapati District in Manung Channel Ladiba Live Village, the Chingning Kaibadagi, Mio Amasire, Amangatake Togle. Aikoigi District correspondent Pirakpa Paugi Matungina, how Kiba Numit Nini Dagi, Nong left and a Tarpana Maram Orega, Chingning Kaibagi Taudo Adu, Tokibane, Taudo Sida like Hidraba Mio Adude, Taijil Kawe, Mahak, Chingning Kairakpaduna Maram Orega, Matam. Queena Nansinduna Lake Badagi Lake Dabani Hari Amarom the Chakpi Karong Tongarang Marakta Tatura Tankai Ani Tongna Lerambado Ngasi Amuk Nakal Amarom the Leba Tankai Ama Adusu Turelgi Akanba Irena Chentaduna Putakrai Tongasi Takimana Maram Orega Chatoksa Sintawada Miam da Town Akaiba Pivida Natana Atai Atopa Mapam Singa Samjindabangam Kidre Hari Kaksing District ki tongan mamapamda ichauna awabatar mamapam sing ngasi Kaksing Deshi Nelai Thang Telai Nana goina chatuna ingsin bakaloinana tengbang polam sing pi bahukre DC Nelai Thang Telai Nana fongdoki bada ichauna soalaba sugnu kendrada relief camp taraga humdoi hangdoktuna ngarang dagi tengbang polam kaya pi bahukre PSED Health Department na su mateng pang na bathabu pakhale Serauda Ichauna Yung Kaya Chenta Krabaki Haiba Housing Makidi Kambangamdre, Wawgai Kendragi, Wawgai Tingel Lekaida, Semai Turel Paturpadagi, Yung Kaya Tumle, Masida Su Relief Camp Hangdoktuna Tengbang Pina Batorang Lore. Kaksing District Manungda Housing Ichauna Kaya Yamna Amangata Tuklabagi Haibadu, District Administration Kaksing, Agriculture Fishery Department Singna Survey Tobahaure, No Maniki Manungda Report Panglagani Haike. Department of Water Survey Chali, Fisheries Chali, Haying, Chimunum the Deco, executive Kimunum. Amaram the Wawgai Kendragi Mapam Singda Ichauna, Amangata to Unkraba Sing Kendragi MLA MD Fazure Nakoina Chatuning Sinkrehari. Ukrul District Hana All District Hospital Leramba Mapamda Ayuski Anoba Hospital Ama Atuba Matamda Saragani Masida Sunatana District Asida Lisingani Taragamangagi February Taragani Toida Matamaduki Lengakna Jatra Hunkiba District and Session Judge Anoba Building Matam Sangna Sadana Lerambadu Atuba Matamda Saba Honaba Health and Family Welfare Law and Legislative Affairs Minister Oiriba L. Jent Kumarna Ngasi Ukrul the Chatuna Ukrul Ginona Dokiba District Hospital Amade All District Hospital Yangsin Chatpagi Kongchata Pongdokre. Ngasi Kongchata to the Health Director, Ayuski Director, Ukrulgi Dishi Amade District Asigi Marilenaba Official Singsu Sarugyake. Kongchata Siga Marilena na El Jenta Kumana Pongdokibada. Ukrul District Asi Ngalingai Matamdagi Medicinal Plant Marang Kaina Pangba Mapam District Ama Oibana Mapam Asida Ayuski Hospital Ama Linkatpa Tangai Fade Haina Kanbadagi Lenga Gasna Ayuski Hospital Ama Atuba Matamda Linkalagani Nauna Hankiba District Hospital Gi Award Apasing Atuba Matamda Hapchinaba Marilenaba Authority Singda Pautak Pikre Sarkar asina National Health Mission gi makada thabak tagi potha kraba haksagi phibam di phariba specialist doctor mangana saba unit ani thamduna operation tawbagi khudong chaba yawba ambulance siznaduna Manipur gi manung hanjinba mafam singda leiriba anaba sing layengnaba akhanaba thorang ama paikhale athuba matamda thabak auragani Manipur gi ching district singda hariba ambulance makal singa si pinanaba sarkar sina honari Housing Health Mission ki makada contract thabak tawriba employees singna strike tawduna khongjang changslibasi sarkarna center government ka tanaraga kari tawba yabagi haiba duing singani National Health Mission ki makada thabak tawriba contract employees sing ase center ki senthangna chalaibana state government na makoibu hector regularization tawbada khudong chadaba kayale haina phongdok pagaloinana sarkar asina health sector da akhanaba meeting changduna waliba manpower equipment develop tawna bakan honari
Hauzik tapna health sector da ahong bakara lakle haina phongdoki. यामने हिली रिमोट एरिया गाड़ी चंगमंग हम दबा जगह दे लगी वो मकल की डिलीवरी केस तो को तो बात अवाब तारी बात देख अन्ना वो कंबुक सिंह हेल्थ केयर पिनिंग का पीबंग हम दबा मकल कंबुक सिंह से मसला कमाइन तो रंग मुझे सी और गदे के खान बगाने ने सिंह मकल पट में आमन थोड़े इसे डिपार्टमेंट होना जरूर बगी अकोई में हमने मतेंग बांग बगी दिगी गवर्नमेंट अन्ना वंग लाग बगी मते की नुंगाई बतो मते चाम दो मते प्रजा दा सेवा तो वही कुलुंग चावा चौबम भंगे मसुं कोई नुंगाई नहीं न खान बदने को धौज ले State ki kota oina Janims amadi Rims ta PG course tamnana bagidama counseling pangthokna June gi tang anida ki class haukraba matungda Manipur High Court na pangthokiba counseling adu chatnaba yaroi amuk hana September kunthra phawbugi manungda counseling pangthokadabani haina September gi tang tareta order takre ISTV News na phangba paugi matungina pangthokiba counseling aduda Janims ki sponsor Dr. Marie Yauri base niyom gi wangmada khankibani haiduna Dr. Anina court to wakalakibani haide Manipur High Court ki order aduna maram oiduna thamari hena PG course tamba huraba sing sahi manglagadra haina mipaiba pongnare Amaromda High Court ki order asibu ain gi thongda thengnanaba makha tana thabak lokanaba Janims ki makok thongba official singna mari leinaba singa tanaba hokre haide Amaromda Janims ke director Dr. Bhimona Phibamasi ki matangda ISTV News ka wari sanabada phongdorakibadi PG course tamba hokraba mahairoi Dr. Singhi chahi manghandanaba High Court ki order asigi mayokta appeal chatnanaba wafam authority na khanare Supreme Court ta chatnanaba thorang tauri athuba matamda appeal tawragani haikhi NEC की मखादली सिंगनी तरागमरी दगी सेम साबा होरखिबा इम्फाल तमेंगलोंग रोड मियामना IT रोड हायरगसु खंगनब लंबी असि निंगथीजना सेमजिन बिदबना मरम ओइरगा हंदक नोंखरा चुबासिदा लंबी असि मफम कयादा अमांगता थोकले IT रोड जॉइंट मॉनिटरिंग डेवलपमेंट कमिटी की चेयरमैन थामिलन किपगाना मीडिया टीम अमगा ngasi haktengnana yengshluba matamda akayatoi kaya si thengnarkhibani Panbe abadi Kangpokpi district headquarter dagi kilometer humbudra sangbalambi ase lupa crore humbudra nipan changna lisingani taragamari dagi semba horakibani lambi asina tongan ba khun kaya fauduna chatpadanatana IT road ta tariba khunja singe yamna maru ebalambi amasu oiribani hiramsigi matangda mari leinaba authority na midyang changbi nabasu makna makatana phongdorkhe It is sad that in spite of having 3 elected members of assembly from this area, none of them are paying visits and none of them are speaking for the people on behalf of the people, and nothing is being done in this regard. Amaromda thonglang atongba khungi prajamana mamangda miyamgi mihut oikiba kayamana miyamgi aifana bahona gani haina thajaba kaya piram laga thabak to ontorak tabadagi laibak thibani amadi pende haike Father Sim Kana Boti Home, Gigi, Lambi, Botkara, Lambi Sukana, young people like that. Manipur chak thongna ba gas marang kaina phangdabadagi miyamna awaba khudong chataba kaya mayoknare miyam da gas marang kaina phangalagani haina Chief Minister yauna mari leinaba Consumer Affairs Food and Public Distribution ki Minister masamakna media da kaya rakhana phongdokrabasu consumer amana masagi gas cylinder amalaunana bhonabada tha ahumdagi mari phawbu changri amaromda darkar gi matungina sel paiba miyosingna black ta gas cylinder amada lupa lising amaga chamanga dagina lupa lising ani phawba piduna leiduna sizinare sel puthokpang amdaba miyosingna gas ki mahutta sing natraga maitan sizinare consumer amada chahi amada akaknaba gas masing phanghangani haikrabasu haujikte gas marang kaina phangdaba maramna hanadagi hena awaba moislakle Amaromda hana gas cylinder amal launana bhonabada cylinder aduki mamal lupa chamnga pairaga lawba yarambadu haujikti masagi account ta lupa chani kunga manga ga paisa yangkhai manga hapchin gadabani haiba chana kanglon amal lakpadagi yamdrabada mioi amana gas cylinder amal launana bhonabada lupa chatret darkar oirakle masina masagi senthok ningthina leijadaba imung singda chauna awaba chaitheng ama pere Amaromda Bharat Sarkar ki Pradhan Mantri Ujwala Yojana scheme ki makhada BPL ki imungi nupi singda lemna gas connection tawbagi khudong chaba pirabasu BPL ki imungi miyoi singna amuk hana gas cylinder launana bkhonabada yamdrabada lupa chatret ki darkar oirakpana gas cylinder lawbangamdaba imung kaya suthorakle
Amaromda oinamda leiba tanglei gas agency da tha ama chontharaga Ujwala scheme gi makha da fangadaba gas lawba chatlubada lupa chani fine hapkadabani haina khangalakle hairi hapkadoriba lupa chani adugi receipt ama piu haibadasu yaraktabadagi Ujwala scheme gi beneficiary ke gas lawdan halakre thawong adugi matangda gas agency ki mioi singa consumer ka awaya khum tawnakre masi matangda mari leinaba singna yengsinbina bapungning chingslakri Ada lupa tani apa lu kari ke kemana tu pan? Nanti, itu hari lahong tu bagi. Mereka bukti orang matang tu lau jaga hari kesukai dia. Mungkin tani orang. Risau tentang pion ni di sana pan tu. Pan ini seperti sini mereka lahong tu bagi pan. Lahong tu, atau pada yang belum nanti esok kemana lu? Atau pada lau ya berapa? Matang je lah pada. Iya lau ya tu di, nombor tu lau ya. Mandi kau yang mana? Tapi risau tentang pion. Risau sekai ini. Pai lau tu malam tu sahur ni. Pai lau itu lahong tu bagi apa? Gas lau tu tu kemana ni? Nombor pai lau tu bagi. Itu tu tahu tu di kau di dia. Itu atau tu lebih ni apa? Kau di dia. Atau risau lau di tiar kau itu. Pai lau itu pai lagi risau kau pun thok terham ni dah. Kau nombor pai lau itu kau ini ham ni dah. Lau kau nu pasal ni lau kau risau kau apa? Risau nanti kemana lau tu ni? Malam sahaja ham ni dah. Foreigner Detection Center hangdok trabade mitop ka yelhomi ga ani ki marakta bhap tanadaba pamdaba thokdok thorpayai haina UCM gi President Johnson elangbam nangase gekrupa ta pangthokpa athoba thobi singi maphamda haitha leitha tambagi loishinbagi thoramda phongdokre mang makatan haikibada panchayat mikhalda mitop humdra mathoi yauriba asige scrutiny amuk hana pangthoktuna achum aran yengthokadabani yelhomi kanbhaibasi ngasi gi mirol gi tangai fadraba thodang ni haiki Bumse, koi fazana kangbira kanda. Tangai fatana, koi ki irai pa iram dam masih lejeri yellow missing isi kanana ba. Sigum ba firip ama larupa matam dadi. Thangna leina lingzian leina, koi ki oiri ba haji mang da tari ba. Fum sing ase fazana mayek sing na thamakanda. Convinced tau gada bani, koi mood kharakanda unconstitutional or natraga constitution na ya di haibagi wafam mado. Madugi room jesoy na lakani, aduga haji oi bida koi na pamze badadi. India की चावरबा कॉन्स्टिट्यूशन है मणिपुर की रेफरेंस सुबना की आर्टिकल 371 सीधे यावरिबा खक्तो मदसु हिल एरिया कमिटी की वाफम खक यावबदो हौजिति याररोय कॉन्स्टिट्यूशन से मतंग मतुंगिना अखोय मणिपुर द लैरिबा यलौमी सिंग अदगी अखोय की फुरुप कया से कंजनबा अदुंग ngaklo यावबा अखोय वाफम सिंग असे अखोय कॉन्स्टिट्यूशन द अमु हन्ना एमेंड तौदुना अनो अनोब स्पेशल प्रोविजन सिंग असे हापसलनबा होनबा से अखोय की पॉलिटिकल क्लास ना होनबियु मसि नत्रगदी अचौबा अखोय मणिपुर मनुंग अमसुंग अखोय की लैजरिबा फुरुप सिंग मरक्ता अचौबा उंकटनबा मदुना इमुनाय मुतारकपा अखोय लेबा कंजनबगी खोंथांग मलरप मतमददी यामना का हेमना खोंथांग सिंग लौरपदो मदु थोक्तनबा अखोय की इलेक्टोरल लीडर सिंग लेबिरिबा इलेक्टेड लीडर सिंग असिना खन्नबिरकांदा पार्लियामेंट डिबेट तौनरकांदा अखोय की लमदम सिगी यलौमी सिंग असे मसिबु ngakloमा कॉन्स्टिट्यूशन की ngakloमा पिनेनबा आर्टिकल 371 सी से एमेंड तौबगी मतमदु यौरे हाइदना म्यामदा आइना अपील असि तौजरे Mahang maka taraduna Indian Constitution semtoknaba lamdamasida leiriba miyamgi mihut singna taksinba mathautai aikhoigi hak kanjana ba warip lobada akiba lairoidabani haiki India की ओनसु हौजिक रोहिंग्या सिंग असे डिपोर्ट तौननाबा सुप्रीम कोर्ट ना अदगी गवर्नमेंट ऑफ इंडिया की वारेफ लाइकरे सिंग फिवम सिदा कनागुम लुप खरना सेंटिमेंट इमोशन द रिलीजियस लिंक टू द यूफम ओरकांदा मणिपुर द रोहिंग्या संगप यागदबुनी कना हाइबसे मसी तसेंगना अननेसेसरी इशू म साकटपनी अरु अखोय मसेन मरत नुसिनदनबा अननेसेसरी ओइबा वाफम म पुसिला कांदा मदुगी तंदुलिताननबा होनबा ओइन थोकनी यारगदी सिंग लूप सिंगसु मिनुंगसी हाइबसे कोइसु नोइने लाई अदु ओरिबा अखोयगी बेसिक रियलिटी सिदी खनबिरकांदा सिगुमबगी वाफम असे हौजिकी ओनदि मणिपुरदा खनबगी मथौ तादे हना आइ माइकेदगी स्वाइन सुम थमजे ए सुगुनुदा फारिबा मुस्लिम असे रोहिंग्या चलकपा रिफ्यूजी सिंग दुने हाइरि सिकराइ फाव चुम्मि लाले काइसे स्टेट के साइट की क्लैरिफिकेशन पीबा लाइते अदुना सिगुमबा चिंगनबा सिंग असे कोकनबा याम टेंजिबल ओइबा मिनना उबा खोंथांग खरदि मणिपुर सरकार नसु मियांगी पेननबगी दमक्ता तौबुम थोई हाइबसिमसु आई थमजरी
Greater Noida da Lotuna Baman Bamong da Hatlambay Haina Chingnaba Amade Masa Pauba Imung Manungi Miwe Amata Kangandana Poloi Tokraba Uripok Atomlekai dege Praves Chandamge Mihat Kamari Lenana Achumaran CBI the Sinaduna Tidokan Biu Amade Mara Labor Sing Cherak Pio Haina Mihat Asigamari Lenana Sem Kiba PSN Dabi Torkle Ngasi Manipur Press Club the Pangtokiba Paumishinga Unabada PST Gimihut Yambe Mohena Mihat Asimatang da Achumba Kangdok Naba State Asiki Minister na UP ki Chief Minister da Taksin Biu Loinana Independence Body ama wariba CBI da sinabiu haike Mahana makha taraduna national media da mihat asi pau phongbina ba haijabada discriminate tauba amade case asi namsinduna thamjinna ba khotnare hainasu mahakna maral sikhi Manipur Sarkar is a minister sina UP is a minister same party ni Aditya Jogila Maila ini status amna controversial untuk mengungkap production nam series asing asum balang angin to unravel the mysterious murders se sort of beja udah CBI nabi ayat sehingga tadi ada dunia dani spekulasi dasar lain si kerana final semua pokok UP Police ke thawong yaning da phongdok tuna made Praves Janam gi mihat ki matang da chapchaba wail phangalo haiba dabi ga loinana ngasi Assam state ke Kasar da su mioi kayana protest tawkhrai Youth Forum for Protection of Human Rights amade Namdailong Students Union Kasar na sinduna pangthoki ba protest aduda Mahiroi Singh amade lamdamadu ki mioi cha kayana sarugya ke Forum gi Jiribam district ki ko convener PR Rajian Lungna thawong adu mainland India na awang ngumpoki mioi singbo tati tawoina amade hanthana yengbaki thawongi thawdok tu da chenaba sing ain gi oiba chairak pidriba makai makal makha kya gi khongjang changsingani haike Dead body ama unidentified dead body ama leire haibagi local newspaper TV channel or radio amata the broadcast awgide adu masigi se sakchu manadaba notice masani haina moina usitana tawira sakchu manade haina usitana line lobudi sungya yaroi aduga masigi wahang mayam sigi koi pakhum sapchaba pakhum pami aduga athuba matamda CBI panel amana masigi matang sida investigate tawgadabani aduga postmortem tawkhibagi video footage puthokadabani aduga mara leiba official punamak dandi pigadabani Chairak Manipur Sarkar gi makai dagi mihata sigi matang da thijiluna bagidamak additional DGP Intelligence and Law and Order Puriba Dr. Pramod Asthana IPS pu hapkhre hayeng Delhi gi damak mahak Imphal thadok lagani loinana UP da chatuna mari leinaba police sing amadi atai mioi kaya ga unaduna thawdo sigi matang da chapchaba ma khangnana ba thijilugani haire Hiramasiga mari lainana Manipur Police ki DGP LM Khautena order mathokre mahak na mapanda lairingai matamda IGP T Guitena mari lainaba Pramod Asthana ge routine work sing yengsingani haire hoji pawgi meraktana tembre bre matang lominasi Happy. Drink pure, live healthy, we care. Introducing Tata Nexon. It takes the SUV beyond the next level. We call it Level Next. Tata Nexon. Level Next. Bookings open now. Hakchangi labor solat padagi producing aktaba. Hakchang choktarba. Tumba chaba yaraktaba. Khong hama nungayaktaba singidabak. Amatta nayaba upaidi. Jolib syrup. Amasu Jolib capsule with changin sinabio. Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water.
ब्रेक की मतुंग दा मुकन नताम नोकचरे मखाता बापाउदा लांगबन तरपन लोइशन खिबगी थौरम ngasi गोविंदजी टेंपल दा पांगथोखरे थौरम अदुदा मणिपुर गी निंगथौ लैसेम बसना जावसु सरुयाखे निंगथौ लैसेम बसना जावबन हाइखिबदा लैखिद्रबा इपाइपु सिंगु निंगसिंगबका लोइनाना मखोइगी मफमदा हाइ लै कटपनि हाइके थौरम असि पांग बसिना मरम ओइ हारगा अखोइगी लाइओइ खरबा लमदम असिगी तानबिरंबा निंगथौसिंग लैमसिंग अंगमथौसिंग अरे लेबा की लुचिंग बिसिंग अदुगा लेबा अस्ति लेरिबा हेक खोगी मिसम मियाम पुनमक लाइओइ खरबा पुनमा अदुगी थवाई मयाम अदुना पेनबीदना मिरम नेंदा लेहौरिबा एखोइ मयामदा अफबा याइफबा अदुगा लेबाक्सी तंगदु लेताबा नुवाई याइफना पानबा अदुगुम्बा एखोगी चाखोटपा नुवाइबा लेबा अमा पिना बिरमो हाइबगी निजबा अदुगुम्बा याम सेंगलबा तरुपोंगी अदुगुम्बा थौरम अमनि अमरोमदा मोरे मैते लाई थौगलुप अमदे मसा सिंगलुप मोरे मैते लाई थौगलुप अनिना सिंधुना लाइओ ख्रबे सिंगी मफमदा हैथा लैथा तंबगी थौरम अमा मोरेदा पांगथोखरे राजश्री भगतचंद्र महाराज की चनीगा तरामापल सुबह लैखिदबगी निंगसिंग थौरम ngasiदगे वेस्ट बेंगल की नवदीप धाम दा हौखरे हौदोकपगी थौरमदा डिप्यूटी चीफ मिनिस्टर वाई जॉय कुमार कंज्यूमर अफेयर्स फूड एंड पब्लिक डिस्ट्रीब्यूशन सिस्टम की मिनिस्टर कराम श्याम यावना मियोय कयाना सरुयाखी थौरम की सरुकम ओइना गंगा तुरेलदा डिप्यूटी चीफ मिनिस्टर न लुचिंगदुना तरपन कटखे मखाताना राजश्री भगतचंद्र कौबा लाइरिक अमसु फोंखे मिनिस्टर कराम श्याम हाइखिबदा असिगुम्बा थौरम अमा मपुंग फाना पांगथोकपा ngambase चाउना माइ पाकपा अमनि हाइखे डिप्यूटी चीफ मिनिस्टर वाई जॉय कुमार न फोंदोखिबदा मणिपुर की कल्चर ना ngasi gi thak asi yorkliba se ngasi पांगथोकलिबा थौरम असिगा यामना मरि लेनै फोंदोखे तुंगदा नाट की ओइबा थौरम कया सुटखे नागा फ्रेमवर्क यावरिबा वाफम सिंह नागालैंड की मिखल की ममांगदा मियामदा पुथोक्तुना खंगलु हाइना शिवसेना मणिपुर की प्रेसिडेंट एन तोम्बिना फोंदोखरे वाफम असे ngasi बाबुपारादा लेबा शिवसेना की ऑफिस दा पांगथोकपा पाउगी मिफम अमदा मागना फोंदोखिबने पाउगी मिफम अदुदा सरुक याखिबा शिवसेना की जनरल सेक्रेटरी एस इंद्र कुमारना शिवसेना मणिपुरना लमदम असिदा साफोंगलकपा था मंगा मपुंग फारकपगा लोइनना स्वास्थ्य भारत की मखादा लागलिबा तांग कुनगा मरीदा इमा कैथल सेंगदोकदौरी हाइके प्रेसिडेंट तोम्बिना मखातान हाइकिबदा म्यांमार की इशूदा खुदोंग थिनिगाई ओइबसे बॉर्डर फेंसिंग खाबलोइद्रिबा मफम सिंगदा खुदोंग चाबा लौदुना मणिपुरदा चंगसिलकपा याबना मसिदा मिटिंग चंगबा चंगे नागा की इशू लोइसिनबदा मणिपुर मियामना तरामना वोई अदुबो मदुना मणिपुरदा सिंगनरकपा यावरबदी शिवसेनाना मपुंग फाना थेंगनगनी राजनीति की थाकता पुखतुना थेंगनगनी हाइके शिवसेना मणिपुर की सीएसओ सिंह तौरीबा अदुगा अखोगी छात्र संस्थान क्या हौरीब इहौसे मसैदा अखोइसु सीब कीदना अखोई शिवसेना स्टेट की अखोगी लेजरिबा अखोई मियोइ चा खरसु अखोई सोइदना मियांग लोइनना अखोई मदुगी लांथेंगनगनी हाइबसे मसी अखोई मेसेज अमा बीजेपी की लीडर सिंगदा अखोई पिजरे हौकिबा अगस्त के तांग तरेत लैखिद्रबा लेंगांग चिंगदगे रीता हाउरे चहि निफुगनी थोय मपुरबा यांगमी हाउरे कैथोलिक ओय हाइबगे खुलदा लेरोल चलहंदना लाकपदु ngasi yanaba पुरकपदगे सिकिबुंगदा लेरोल चनख्रे थौरंगा मरी लेनाना जेएससी की कन्वेनर सु ओरिबा ऑल मणिपुर कैथोलिक यूनियन की प्रेसिडेंट एलोरियस जांखोसै माटेना रीतागी इमुंग यावना इमुंग मंगा कैथोलिक चटली हाइबगे खुलदगी लिसिंगनी तरादा तांथोरकपने मखोय लितांदा लांजेनरपगुम सैदांगदुना लेरकपने यानबा मगी मखादा कनागी सुंग मोंगफम ओइनदबा मफम अमदा लंपिरकपदगे लेरोल चनबने रीतागी थगदोकुम मखाताना थोरकतनबा कैथोलिक चटली हाइबगे खुलदगी तांथोकलिबे इमुंग सिंग कौशनबका लोइनाना लेंगांग चिंगदा बैप्टिस्ट नत्तबा लेबे यारोय हाइना लौरिबा खुलगी वारेप लौथोकपियो हाइना अपील तौखि चांदबिदुना माखोइबा मुक लौसिंबियु खुंदा नुसी चारि पानलो हाइबसि एगी अपीलनि अदुगी मथक्ता माखोइगी जुम साबा कई साबा अदु हजना सिनबिरगा माखोइबा मुक दिहाबुलेते तोबियु मणिपुर स्टेट पावर डेवलपमेंट कॉर्पोरेशन लिमिटेड MSPDCL गे मतम कया की ममांगदगी थबक सिजनदुना लाकलिबा स्टाफ सिंगे चप चाबा म खंगद्रिङैदा अनौबा रिक्रुटमेंट तौबिगनु हाइबा दाबिगा लोइनाना परिंग नाइन चथरपा थबक लेपगी खोंजंग ngasi खुमन लंपाक्ता लेबा MSPDCL के ऑफिस ता पांगथोखरे
खोंजंग अदुदा सरुक याकिबा मन फोंदोरपदा लाइनमैन यावना अतै स्टाफ सिंग मतम कुइना थबक तौरकलब फावदा मफम खंगना थंबीबगी महुत्ता ngayak की सिजनदुना थंबीरे मरी लेनबा अथॉरिटी दा कयारक हना हाइजरुरबसु थबक तो ऑनथोरक पलैत्रे मरमसना हंदक नौना थबक लौगनी हाइरिबसि होंदोक्तब तारगदे हौजिक संगसिलिब खोंजंग असिदगी हेन कनब खोंजंग चंगसलगनी हाइके खोटे दबदगी अखोई जीएसटी समझबनी अदो जीएसटी सेम मतुंदा अखोई असमाय तौदना अखोई मोइदा हन मक्तौ न हाइजरे अखोई सिदागी दि अखोई समाय तब खोंजंग तंजंगनी अदुना बै लेना बसुंगना अखोई जे मकु चाबा थंबियो जे अखोई हाइजबनी अदो मोइना प्रोजेक्ट रेस्पॉन्स दिरक्तबा दि अखोई मसिदि खोंजंग दि मसिसियो कैंसर लाइना नमरम ओइरगा खोंग नाम ककलगदबी मराइबक थीरबी नुपी मचा अमगिदमक हेल्पिंग हैंड्स फॉर पीपल्स के थौमी तरेत ई पीननबा गुवाहाटी गिदमक खोंसानख्रे इम्फाल ईस्ट डिस्ट्रिक्ट की मनुंग चन्न लैबा लमलाई अवांग लेकाइदगी जही तरग माथोरम सुरबी नुपी मचा अमा हौजिक गुवाहाटी के डॉक्टर बी बरुआ कैंसर इंस्टीट्यूट लाइंगदुना लेरे बोन मेरो कैंसर ना नारबा अमदे माकी इमुंग असि फिबम चातबना मरम ओइरगा हाइरिबा एनजीओ सिना माकी ऑपरेशन चंगदबा ई मतेंग पांगदुनबगिदमक ngase गुवाहाटी गिदमक इम्फाल थादोखिबने मखोय सिंग अदुदी ngarianbam iboyaima hairanggoithong waikom tompok haingang wahengbam dinesh kwakethel gunamani akoicham thobal premchan thongnaujam kiamgai phairenbam niras moirang amade paumilan singsit lamphel sanakethelni भारत सरकार की मिनिस्ट्री ऑफ कल्चर की मखादा उमंगलाई कनबा अपुनबा लोब उकल न सिंधुना तांखुल नुराबी इन लाइहराव फेस्टिवल हाइबसिदा नुमित हुमनी पांगथोकदबा ट्रेनिंग कम प्रोडक्शन प्रोग्राम ngasiदगी डीएम कॉलेज कॉम्प्लेक्स दा लेबा देव लिटरेचर सेंटर हॉल दा हौख्रे हौदोपगी थरमदुदा जैन मणिपुर डांस एकेडमी की डायरेक्टर एल उपेंद्र शर्मा उकल की प्रेसिडेंट सीएस नवचंद्र मैतई मुतुआ म्यूजियम की डायरेक्टर मुतुआ बहादुरना अथोब मिथुंगलेन सिंह ओइखे थौरंग मरी लेना उकल की कन्वेनर मुतुम मनितोन मंगांगना लाई हरावबदा तांखुल नुराबीगी मचत असे कांगलोन चुमना पांगथोकपा ngamnabagidamak पुन्ना खंगमिननबा पांदम अमदा थौरमसी पांगथोकपनि हाइखे कुनमाथोय कुनिथोय सिनमिद हुमनी ओइबा प्रोग्राम अमा वर्कशॉप अमा पांथोगा तांखुनुराबी ओइबा मसक्सि सब चाना तंगदबा तौरोइदबा मयाम सिं खंतोगा सेटगदबा अदुगा अखोइना लोइनगदबा पोलम चेरम सिंगसि सब चाना लेपथोंननबा ngasiगी निमिद हुमनी ओइबा थौरमसि पांथोकपनि ट्रेनिंग कम प्रोडक्शन प्रोग्राम असि पांथोकपनि Coalition for Indigenous Right Campaign सरकार के स्टूडेंट्स फ्रंट ओइबा देसाम अमसुंग एमसुना पुन सिंधुना ngakpigani एम्स na punna sintuna anishuba 11 open debating competition amangasi MDU hall da pangthokre Manipur na hakthing nariba wathok singasi Manipur merger agreement lising majamapal nipugamapan na thuanbani haiba topic ta pangthokiba competition aduda treasury bands ta competitor taraga amasung opposition bands ta competitor taruk punna kungani thoina saruk yaduna pangthoke competition asigi speaker na Manipur debating society ki president oibada natana MB college के इंग्लिश डिपार्टमेंट के एसोसिएट प्रोफेसर चिंगसु थोइबना ओइके थौरमसिगा मरी लेना सरकार के स्टूडेंट्स फ्रंट के कन्वेनर राजेश युमनाम न फोंदोरपदा मनिंग तमना लेजरंबा मणिपुरना इंडिया दा तिलुबदगे खुदोंचादब सिंग असे ngasiगी हौरकलिबा महैरोय सिंग अमदि नहारोल सिंगदा मरिक चुमना खंगनबगी तंगाई फदब लेबदगे थौरमसि पांगथोकपनि हाइके Barumdom Lebak Chavalebam Lerami, India 1949 September Tang Pumatoi sign to Rubadi Punkibani Haki Porase, Aquin Miam, Kanganzake, Habagi debating competition is a Pantok Chavani. Sky Group of Hospital Amasung Manipur Heart Foundation Anina Puna Kusham Naduna Nomugi Oiba Free Heart Camp among us Sky Hospital Porompat branch the Pangtokre Pangtoriba Camp Asi Matangda Dr. KSH Kalana Wapam Cap Fundoki Chana koi charge barabar doctor ka pachade chalaga BP wangro wangdebra diabetes lebel ekabra amadi cholesterol mi saruk se wang ke matam chana khandu piraga koi punchi se kan प्लास्टिक पॉलिथीन खाव सिजनब तोगलसी हाइब कैंपेन की सरकमा ओहिना मंत्री पुखरी लमलोंगे दलेबा चिंगतम रिसर्च सेंटर कोबा सेल्फ हेल्प ग्रुप अमना ngasiदगे मंत्री पुखरी लमलोंगे कैथेलदा पॉलिथीन खाव सिजनब थिंगबा होख्रे ग्रुप असिना साजाबा चेगी खाव कैथेलगी अकोइबद फमलिबा दुकान सिंगदा कोइना चतुने यंथोके ग्रुप असिगी कोऑर्डिनेटर रंजना ना फोंदोरपदा सेप्टेंबर 19 फावबगी मनुंगदा हाइरिबा मफम असिदा पॉलिथीन खाव सिजनब थिंगनरबदे लुपा 5 लोगनी
पाइखलगिब खोंथांग असे प्राइवेट सेक्टर अमसुंग मणिपुर सरकार ना मिडेंग चंगबिनबसु मांगना पुनिंग चिंगसिनके अखोइना रिसोर्स सेंटर सिंगा सेल्फ हेल्प ग्रुप मैम पुला कांदा पेपर बैग से सेमगा ngasi इंट्रोड्यूस तौरिबनी Lilong Kumandagi MD Rahman amasung mahaki loinabi Najima Elias Sanayai hairiba mioi ani asina thazaba piraga yamlaba senpham kaya lokshinduna lotkre haina Lilong Municipal Council gi Ward number 3 gi Councillor Azmal Nishana maral sikre ngasi Manipur Press Club ta pangthokpa paumi singa unabada Azmal Nishana hairiba matai manau ani asina namthak tawraga sana pigani haiduna lupa lakh kaya amade sajinaba pata siznaduna yon silamlaga mangkibani haiki लेजितबा करिसु खंगजदबा मी सिंगदगी पैसा करोड़ करोड़ खोंगतलगा मी ई सुलिबा नुपी असिबु समाजगी मरु फंगना मुथतपियो हाइबसि आई अपील तौजरी गवर्नमेंट असिदा Kamong GP gi pradhana MI Canal expansion gi mingda thabak sudana sel lokthokre haiba wafam yumpham yaudabani haina GPSC gi pradhan chongtham ongbi inaubi gi mapuroiba chongtham muhinro na phongdorkle ngasi Kamong Mesnam Laikai Manglak Community Hall da unabatuda mahakna makhata na phongdokibada hairiba thabak si lisingani taragataru ki March 3 da sanction tawraga sahi adugi October thada gi suba hobani thabak asi ward number 1 amadi 2 gi lonaba mafam oibana Ward number 1 the Sukibani Loinana Ward number 2 gi job card ki holder singi selfam loktokiba laite Thabak tawdana sel lokthokle haibasi kaidongai da oithok loidaba wafamni maramde thabak holdringe da esho laklaga punna yengminnaraga suba hokibani thabak loibaki report su esho na lokibani Ward number 2 da leiba job card holder Maisnam Kunjabati haiba ama job card thai haibasi mayang lambam Kunjabati haigadabani Masigi aswebasi computer gi number da soikibani lei leite habadu hakthengna na chatlaga khangani loinana Kamong makha thangba ground gi leveling ahum lakthokna thabak suraga lokthok sel lokthok ki habasi tongan ba waphamni thabak amukhak sukhi maramaduna election maya sida pradhan bo mingchat thiba yaba wafam sing phongdorak liba mioi singi mathakta ain gi oiba thabak lokhalagani haiki kaima tawade khoyu ain gi oiba khoi erun gi oiba thabak Sapchan lo khachagani maramna songma thabasi patungnau to bigino haiba hamsi khoigi complainers inda hamsi thamjari Thangal Bazar gi Major Kulmaya da Marwari Hanuman Makiloina bi Sardar amadi Machanupa Himan hairiba miyoising asina yumasida domestic helper oina leiba Kautak Kumandage Hausikna Hapta the Lebi Tahi Taragatare Romta Ngairibi Nupi Macha Amabu Sana Hurali Habiki Maralda Tamthina Pubirak Nehairi Hiramasiga Marilena Nangasi Manipur Press Club ta Muslim Council Manipur Amade Minutong Hata Women Welfare Association gi Mirchinga Unaba Amada Muslim Council Manipur gi General Secretary Haji Arafat Ali na Phongdokibada Jahi Taruklong gi mamangdagi nupi macha asina Hanuman hairiba Marwari asigi mayumda thabak sudana lakpani haukiba tang taraga nipal da nupi macha asibu Delhi da luhongba amagi damak chachi haibada yade haibaki damak pochai huranbagi namada phubiduna City Police Station da sinabani haire asigumba mioibagi chatnabigi wangbada phu chaiduna tawraklibase marilenaba authority na midyang changbiduna aingi oiba thabak lokhatpiu haike Dungi future da akaiba lakadaba mongda tamtina sa sandumaina toibe aba magi phibam da sokanaga phon biribse sigi matungina ingi oiba mateng lauraga khoina Hanuman amadi sarda gi mathakta action launaba akoi MCM Muslim Council gi makhoi digi maike di wafam si thamjani Oinam Tondonba Singbu Utlaudaleiba Sai SAG Ulau Center ki coach Golden Thangana Tamthina Pubiki Haibagi Jatharpa Khongjangi Sarukama Oina Hayengdagi Tidim Lambi Matam Kaktabida Bantauragani Haina Laukthokre Ngasi Oina Mamang Lakaida Paumishinga Unabamada JSC Against Brutal Assault of Oinam Tondonbagi Ko Convener Mutum Loidang Debina Phongdokibani Mahana Makhatan Haikibada Mamangda Tangkun Fabuki Manungda Marilenaba Sina Coach Siki Matakta Chapchaba Action Lokatrabade Lambi Asi Tingani Haina Kang Kibalai Krabani Ban Manungda Dharma Karma Lining Laishol Mehulang Pok Amade Media Loshing Singidi Consuloi Haiki Wari Saji Koloji Kayumba Pau Yam to Hirakre Ado Hirakravanina Ko Hing the Kona Satane Hibat Poto Matangakana Kutidim Landi the Koi Man Taujaragani
World Alzheimer Month ki thoram ngasi Jenims ki auditorium da hodokre. Jenims na Trained Nurses Association of India amadi atay lok kaya galoina na hodokpa ki thoram aduda Jenims ki Director T.S. Ibungo, Nursing Superintendent P. Landhoni, Trained Nurses Association of India Manipur Branch ki President T.S. Nandarani amadi atay masak naiba miyoy kaya sargyaki. Zahi asigi oina aibu ningsing biyo haiba thimda pangthokiba thoram aduda wangang laduna zahi leislak laba miyoy sing luna chana tawbinaba wafam kaya phongdoki. TDC first semester da tamgadaba mite meki Manipuri lairik phongkre thoram aduda Directorate of Language Planning and Implementation ki Director Dr. L. Mahabir, Political Analyst Lehaw Thabam Sarachandra, Milal ki President T.S. Babulchan Mete amade Manipur University ki Assistant Professor Dr. N. Sanatomana chingma miyoy singna saruyaki. Babulchan Mete na lairik asi khudong chataba kaya mayok narabasu Directorate na kanna honabadagi puthok pangambani masina housing kraba mahiroi singda lairik phangdabagi khudong chataba mayok narambadu kohanba ngamlagani matung dadi asigumba thodok amuhana thoktanaba mari leinaba singna section si Manipur ki library amadi atay mafam singda lairiba lairik sing mitay mekta handoktuna tungi mirol gidamak lan oihoba yaba thabak pangthokminasi haiki Hai simba mayam malai basi jiki desam sumila namanya sen khamla banina mathangi lai tiga daba kudong tiga daba do adu thon jadana kudamta milan desam jobsal laga hone jaragani language department sinta sing harigani sumba tese kuthuna kudong kalai banati ene ana milan meke jiga hai nasi hajirange Technopal ki SP Ibom Chana Luching Dunangasi More Ward number 5 ki Muslim Basti da Ayupung Tagi Pung Nipan Pauba Mioy Kaya verification chathakre Mipa Mipundi Yaukide Amaromda Myanmar Romdagi Aine Yadaba Mioy Sing Changsilakpa Thingnanaba Akan Bamongda Ngak Senbaki Thabak Kankatli Haidi Panthoibi Ima Thoni Thoram Numina Lakpada Southeast Asia Cultural Organization na Yapa Pausel Pirakli Hozim makataba pau pizza ringi marktana tenba bre amamuk luminasi. Datsun gi no launch toraba yamna powerful oilaba gari ready go 1 liter island nisanda fabiragani. Nasimak lakpiduna test drive tawbiraga gari asi comfort and convenience features in khangbiu. Booking gi damak links in birau island Nissan near Standard Robert Higher Secondary School Kanchipur. Akupamaro gi damak pizari pa phone number asda contact tawbirau. Irujo Coaching Institute admission open for 4-month CBSE comprehensive course for class 9, 4-month CBSE revision course for class 10 and 12. Class commencing from 11th October 2017. Class timing 4:45 to 7:30 p.m. Features probable questions, discussion, previous year's questions, discussion, study materials, worksheets, practice test series, mock test, performance assessment for its students. For details, please contact Irujo Coaching Institute. Contact number 81310256634. Suara jengge Ture Lai ture Kari naman tu ti siya Masih kari yaw siya Sidi Yosi na ninhe Masigi Yosi Tatatis ko ninhe Adudi Sanagi mohod yang na sinbayamdre Sky Hospital da World Class Interventional Cardiology ki khudong chab leijare operation tawduna heart ke ahoba menba coronary stenosis balloon na kam thoga stent hapa madi mi hun chong bagi layeng RF ablation singba chahi ani dege hena Sky Hospital da mai park satharatli loinana PPI ICD combo amasung angiogram gi damak aikoi ki chief cardiologist Dr. L. Shyam Kishore gatanabiu ningam hawdana ba hana booking tawbiu Break matungda amuka nataram nukchari makataba pauda lu nalhan bagi thabak toriba NGO taret na chada yangkai mahod department na chada kungamanga amade UBI na chada taramanga puthoktunna leiba gari taraga humdoi ngasi NGO taret ta khushna bagi thoram ama sangai prokda leiba MGT Motors ta pangthokrai thoram atu da mahod minister T.S. Shyamkumar MGT Motors ki proprietor Amardeep Singh amade UBI gi AGM Raghumandan Simantana maroiba miyoi sing oina sawyake Minister T.S. Shyamkumar haikibada ngasi khushinariba gari taragumdoi ase Imphal City bu Smart City ohenna bagi pandam da paikhatpa khongthangi saruk amani haiki ai phamujala asi khoi mi lising amana singdo khondoi bang mo mi lising tra asi isa isa khong khong na ko gi imasin siesin
सिंदोबिनमगदि माइ जगह तो याम लान तब मोगने मसीदे कोई एनजीओ में आना तक सुपर में आना वाइ आई एना निसिले सिलंग हाले में लंगोंगरे सी प्रॉब्लम व्हाट वी आर फेसिंग नाउ इन मणिपुर United Educated Multipurpose Self-Employed Voluntary Organization Manipur ge ahan manupi ki thoram ngasi Nambol Public Theatre Hall Nambol Phojing da pangthokre thoram atu da Manipur State Commission for Women gi chairperson RK Sobita Manipur State Social Welfare Board ki chairperson M Priolata Devi United Educated Multipurpose Self-Employed Voluntary Organization Manipur gi President S Tikendra amade Manipur Mahila Kalyan Samiti gi Secretary N Jamini Devi na marueba miyoi sing oina saruyaki Organization ki General Secretary Ajit na haikibada nupi singna thengnariba awaba amadi khudongthiba kaya asi kharada oirabasu kok pangamhanaba ngasi gi thoramasi pangthokpani haiki Tungan ba pamdaba tholok kaya ma tholakpa si khizata oirabasu thingjaba ngamnanaba Municipal Manipur na ramdamsida laiba nupi oibi sing asi masaga chanaba self employment ama pinanaba gi damakta ekhoina ngasi si awareness program ama oina sinjabani Revised National TB Control Program gi makhada contractual staff oina thabak toriba singi tha taret ki tolop pibidaba gi matang danga se RDO wing lamphelta leba office ta wakan mifam chathakre RNTPC Contractual Workers Welfare Union Manipur na sinduna pangthokiba wakan mifam aduda hauze pithoktana lairiba tha taret ki tolop Central TB Division Guideline gi matungina chada manga khaktuna athuba matamda pithokpiu staff singi phangliba tolop sing streamline tobiu haibana chingba demand sing yauri ngasi changsin khiba wakat khongjanga mari lainana union ke secretary T Lelindro mangang na phongdorpada staff singi matam kuina pithoktana lairiba salary sing ase mari lainaba authority singda pithok pinaba hanna hairabasu thabak oina onthok piraktabadagi ngasi gi khongjanga si changsin bani athuba matamda pithok pinaba khonadrabade masidagi hena kanba khongjang changslagani haike Makata akan khong sang ni han khoi gi union mamang dei han leptun leibani ta sina khoi demand sing manungda tha tar ko topiba aduga akhoi gi sumaina toriba tolop tha yam phangdaba pot se makhatan to bidena ba khoina makhoida minai khudang da mateng ni jari Uripok Laikrim Bidaleba Priyasi Bakery na puthokpani haiba Good Morning Bread Kokhai Kaba Pishilam le haina Lamboy Khonang Khongda leba S Sangita Kobi amana ISTV News ta pawdam lakle Magna Phongdorokpada Maho Sagi Matawgum Yum da Thinba lakpa mioi amana ngarang bread piece ahum thamlambani ani chakraba matung ahum subadu ngasi ayuk chagi haina yenglubada Kokhai Suja Karamba thengnarakibani haire ngarang gi tarik ta puthorokliba pot ase hana saba ariba pot oirangadra haina chingnaba pokle Food Safety Department na check tawba chalibasi mafam kharada iho hore haina pendaba phongdorakli Hauzik Sanabagi Paw Muk Lobirasi Ngasri sana bagi pauda Chief Minister Nongthombam Biren gi loina bi Nongthombam Ombi hiai nuna ngasi Impal East District ki manung chana Kaikol Youth Development Club ta Fitness Center ma hangdokre thauramatu da wangang kiba singna masamo phana leibagi kanaba singthaki Tongan mamasana kayagi oiba district level inter-school trial cum selection test ama Impal East District ki oina Kumanlampang Sports Complex ta tha sigi kunga mari dagi kunga taret phauba pangthok lagani hari akupa marol District Youth Affairs and Sports Officer Impal East dagi khanglabe yagani hari form pisin bagi oiba matam September gi tang kunga humdoini Hauzik sanabagi makata ba pau boya ningthauzam dagi muklobisi Manipur hockey na sinduna tha sigitang taranipal dagi team tarungna group ani thongna khaidokuna Kumanlampang hockey stadium da sathariba ahanba president cup under 14 men and women tournament ki ngasi sanakiba nupi masagi match da Phamya school na Ideal Club Tera Bazar bo Panjil manga sinoda maithiba pikre match asida maipakiba Phamya school gi goal singadu ke ai seleimana match ki ahum suba mapal suba madi taramanga suba minita Panjil ahum chanki atopa Panjil ni duna ke Silvia madi W Romitana match ki kun mari suba madi kun manga suba minita sankhibani
Amaromda stadium asida tha sigi tang taratariti team mapalna group ani thongna khaidokna sathariba ahanba president cup under 14 men and women tournament ki ngasi sanakhiba nupamasagi match ta hockey union liring bam lekaina thai thangmai banbu panjal taruk sinota maiti pikre hockey union liring bam lekai gi mai pakhibagi panjal singadu mai kolin na match ki ahum suba Nepal suba kunmatoi suba madi kuntare suba minita panjal mari sankhi atopa panjal ani duna Sairias amadi Isor Chandrana match ki ahanba madi kuntra Nepal suba minita sankhibani All Manipur Volleyball Association na sinduna tha sigi tang tara Nepal lagi team tara na group ani thongna khaidokuna Kumalampak Indoor Stadium na sathariba tara taruk suba mini boys 11 volleyball tournament ki ngasi sanakhiba ahanba match ta AMYC Androna SWC Samurobu set ani sino kunmanga tara tredamadi kunmanga kunda mahiba piki ani suba match ki sanakibada KYSU Kairen Bikokna RYC Kaibibu set ani sino kunmanga tara mapulamadi kunmanga kunda mahiba pikre ahum suba match ki sanakibada YMDO Hairangoi Thongna KYBA Khoijumanbu set ani ama kuthamathoi kunmapal tara Nepal kunmanga amadi tara manga tara nithoida mahiba piki Mari suba match ki sanakibada IGO oinamna KYLCL Kasi Khulbu set ani sino kunmanga tara tred kunmanga kunithoi amadi manga suba match ki sanakibada 7 star laikhongna YBA Hiran Maibu set ani ama kunmanga kunipal kuntrung amadi tara manga tara nithoida maitiba pikre Amaromda association asina sinduna stadium asida team tarana group ani thongna khaidokuna sathariba kunthar tari suba junior 11 volleyball tournament ki ngasi sanakhiba ahanba match ta SDC Samorona IGO oinambu set ani ama kunmanga kunithoi tara Nepal kunmanga amadi tara manga mapalda maitiba pikre ani suba match ki sanakibada NYBA nauremna YMDO Hairangoi Thongbu set ani sino kunmanga tara mari amadi kunmanga kunda maitiba pikhe ahum suba match ki sanakibada Bakhe BC team A sanakithelna MKCSYA Marambu set ani sino kunmanga kunithoi amadi kunmanga kunmathoida maitiba pikhe Mari suba match ki sanakibada YMDO Hairangoi Thongna NYDC Khainabu set ani sino kunmanga taratret kunmanga kunithoi amadi manga suba match ki sanakibada SWYC Santipurna NYBA Naurembu set ani ama taramapul kunmanga kunamadi taramanga tarahumdoida maitiba pikhe Manipuri Sports Climbing Association sinduna tha sigi tang tara Nepal lagi nupi climber mari yauna punna climber tara taruna saru yaduna Kangla Rowal mini thongda sathariba taramapal suba 11 sports climbing competition gi ngasi pangthokiba sub junior boys gi semi final round da M David na ahanba takhre junior boys gi speed semi final round gi pangthokibada M Singkhai nganba TS Boinau amadi N Nandakumar na ahanba ni suba madi ahum suba takhi Men's Open gi speed semi final round da K Surjit MD Soil Khal MD Menaisim Maring amadi L Deepak na ahanba ni suba ahum suba madi mari suba takhre Manipur ki Sangnarabi International Footballer O Bembem Devi Grade 2 degi tadaba post ama pinaba All Manipur Football Association ki Executive Council da athumatamda putholaga mari lenaba singda khanglagani haina All Manipur Football Association ki President S Sanatomana phongdokre Imphal West District Football Association sinduna Lamphen gi Kombire inda pangthokiba Arjun Awardee O Bembem Opu gi thoramda All Manipur Football Association ki President S Sanatomana phongdokhibani thoramadu Imphal West District Football Association ki Vice President M Ratan yauna atai football bu pamjaba mariba miyoi kyasu sharuk yakhi Arjun Awardee wainam Bembem da Imphal West District Football Association ki maikai dege asamba khotor por singpiduna pungning thagotki Manipur ki waina Bembem na handa Arjun Award propasi Manipur ki praja primaki dipane ki krimki yamna choktok tu ngai nem jani ngai semai tung na man su di matung de lai ba ngang ting sila encourage tor ga goal si ni pa ju kung ni pi ju kung di matung de su chumai awar se thamung ngam na ba ai khoi na
Prabhu Siva Prabhu Yok Karina Song Tori Bakwena, one of the Tabani. Arjun Awardee Wainam Bembem the Pongo Kibada, Mahaki Lemori Basarusing, Maruina Nupi Football Gidamak, Sobotang Lauduna, Arjun Award Amadi at a award sing Panaba Honabada, Mahaki Maiki Pangway Martin Sing Pangani Haiki. Angang sing di yang nak na panggo na ba ina sunga mamate pangjage duga oja ina su pangbiu duga oja hoi organize adum Imphal West district ki tor ba tournament se khata na phajana dum chatha biu bi football na tin pa football su dum shokhan na ba na ba ai su mate pangbiu chage duga tungda la ka da ba sing si su smaina ai mon bi smaina reception tor ga ngang sing su motivate video haina en haije Tagacheri boy, Hoselo is like Padanga Sinomago ba ing a sagi power mupizeri. Ngashigi wiki by Saki Powder, ICAR, Lampel Patiki Pripapaugi Matungina, Ngashigi, quite his Hakiba, Celsius degree, Kuntaruk, Dasmiktaruk. Quite Ingba, Celsius degree, Kunmatoi, Dasmiktaret. Nuksite ya wising menegisang ayukta sa ada maripu taranipal nuktilinda sa ada maripu oike ngasigi nong suki pagisang kontra 3 dasming nipal milimeter ni Hozeroi badang ngasigi maroi bapau amuka na pijari Senapati district ki Lai village chingning khai badamioi amasire amangata kaya thokle Ukhrul district ke Hana All District Hospital lerama maphamda Ayush ki Anoba Hospital ama athuba matamda sargani haina Health Minister L Jayant Kumar na phongdokre amade PG course tamba haukraba matungda Manipur High Court na chatnaba yaroi nauna counseling pangthoknaba directive pirakre ngasigidi ISTV na pijaba pau matang salojare ming tabiri basingbo amukahna khurumjari